आकाशवाणी इम्फाल Ngangom Kiran pau pajari ahanbada marway pau Security Force the Thawbal Jilla dagi nongmai ani pokai hanana masak amamasung tube launcher ani fagat lei Imphal West Imphal East amasung Bishnupur Jilla singda ngasi ayuk pung manga dagi nungtil pung manga phawa curfew komthokli amasung Pradhan Mantri Narendra Modi na Telangana gi Nizamabad ta lupa koti lising nipan henbagi project sing sangakre kharagina jatra hunkre Security Force na singnaba mafam kaya da leptana thibu humbagi thabak makha chathari ngarangsu Bishnupur Kaksing Thawbal amasung Imphal West Jilla gi mafam kaya da thibu humbagi thabak chathaki maduda Thawbal Jilla dagi nongmai ani nongmai maru taruk pokai hanana masak amasung tube launcher ani fagatki Manipur Police Control Room gi cherol amada hai mamang thagi kunthra dagi mafam khangdana mangkiba satkothang kibkan kauba mioi ama Kangpokpi Jilla gi Longjang village dagi police na fangbangam krei Imphal West, Imphal East amadi Bishnupur Jilla singda ngasi ayuk pung manga dagi nungtil pung manga phawba curfew komthokli Kaksing amasung Thawbal Jilla dana ngasi ayuk pung manga dagi numidang waram pung taruk phawba curfew komthokli tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na Telangana gi Nizamabad ta lupa koti lising nipan henbagi tongan tongan project sing sangakre kharagina jatra hunkre Manoharabad tagi Shidipet Fawgi Nongna Sangatpa Railway Line Dharmabad Manoharabad Masung Mahabub Nagar Kurnul da Paikatpa Electrification Project Singsu Ngarang Pradhan Mantri na Jati Miyam da Kathoki Telangana gi Ramagundanda NTPC na Paikatpa Telangana Super Thermal Power Project su Pradhan Mantri na Sangaki Thermal Power Project asina Rajadu gi mai apun masaruk sada maripumanga pibagalana na North South Grid Connectivity gi phim phagat hanana pandam thamlei Rajadu gi District Headquarters kunda Pradhan Mantri Ayushman Bharat Health Infrastructure Mission gi makada phamung yangkai leiba Critical Care Block sing sanabagi jatra su Pradhan Mantri na hunki Kendra ki Information amasung Broadcasting Mantri Anurag Thakur na hairi Pradhan Mantri Narendra Modi na lusingba sarkar asina lairaba amasung swatharba miyam gi yaipa thorang kaya singthaningai oina paikhatli Urisha ki Bhubaneswar amasung Katakta Kendra ki Mantri Dharmendra Pradhan galoina tongan tongan ba thorum kaya yawbu chatpada paumui singda mantri na wapam ase phongdokibani mahang na hai haukiba sahi mapan asida lebak asigi lairaba ki pankai makhada leiramba miyoi koti Taranipan lak yangkai ki phibam phagat an mangam lei Pradhan Mantri ki sabka saath sabka vikas haiba wakalon gi makhada sarkar asina sok thab leitana leptana honarak padagi pandam masi yobangam rakhibani Paumi sin hangbo hangamagi paukhum na mantri na hai mathang sahida pangthok kadorbe mikhal da Urisha da BJP na achet pathajaba magalona na mikhal thangnagani amasung madugi polsu phagani haina asa tauri Mangna hai Urisha da UPA na piramba phanga yangnarubada Modi ga sarkar laklaba matungda piriba phanna saruk taramathoi helabani Nepal da Richter scale mari dasmik taruk amadi taruk dasmik ani gi chang ngarang anirak hanna yuhar hakre laibaki konung Delhi yauna awang bharat ki mafum khardasu yuhar habasi gi shahum phangki National Center for Seismology ki pauna hai yuhar habadu ki epicenter Nepal gi leinungda kilometer mangalu mafam da oiki ahanba yuhar habadu ngarang numidung matung pung ani minute kun manga adwai da oiki aduga ikan kanadana pung ani minute yangkai mathoi da amuk hanna yuhar haki yuhar habadu da amangata thokibagi pau de leite Hangzhou Asian Games ki ngarang tarani chanmanamitta Bharat na sana gi takaman ani lupa gi ani amasung sangjangi manga phangki masi tharga hojik Bharat na sana gi takaman tara manga lupa gi kuntaruk amasung sangjangi kunipan phangduna punna takaman hompumapan phangli Games asigi medal tally da hojik su Bharat na mari shubu mafam da leiri Anurani na nupi gi javelin throw gi final da meter hompunithoi dasmik mapan ani langduna sana gi takaman phangki Tejaswin Shankar na aitihasik oina nupa gi decathlon da lupa gi takman phangki masig mamang da Asian Games da Bharat ki ikon konba decathlon gi medal ase English ma swapan homputra mari da Vijay Singh Chauhan na lauki bani Narendra Barwal na lupa gi kilogram marputra ni thoi gi boxing da sangjang gi takman phangki nupa gi triple jump da Bharat ki Pravin Chitrabel su sangjang gi takman ama phangki nupa gi meter
Chanipan Gilamjalda Muhammad Afsalna Lupa ki takaman fangki nupi ki meter lising mga Gilamjalda na Bharat ki Purul Chaudhary na sana ki takaman flauki nupi ki meter samre ki hurdles dana Bithya Ramraj na Shangjangi takaman lauki nupa ki meter lising amagi canoeing double na da Bharat ki Sunil Singh Salama masung Arjul Singh na Shangjangi takaman lauki ngasi phongba pause singmaroi pau singidamak haujik Mangsatabam Premananda leire Premananda Thagachari Kiran ngasi phongba pause singda Defense Minister Rajnath na Manipur thariba popi pambi sing manghannaba Indian Air Force sizinagani haibagi thajaba pirakle haiba pau mahiroi ani gi hakchang imung manungda fangalu haiduna khuthang chara henbagi khongjang changsin khibagi pau amasung NIA na fakhiba Saimilun Gangte numit nipani gi custody remand pikri haiba pau na maroi pau ina phongnari Narol gi thogdangda Defense Minister Rajnath na Manipur da thariba popi pambi sing manghannaba Indian Air Force sizinagani haibagi thajaba pirakle haiba pau na ahan headline tori pau asi Huyanlan pau Hills Hornbill Express ahan balamaida headline togduna phongli thokdibe hingsa gi marik chumba lairik phongba mioida lupa lakh ama piragani haiba pauna naharol gi thogdangi anispa headline tori NIA na fakhiba Saimilun Gangte makhata na numit nipani riman lauthakre haiba pau ahan balamaida phongli sanalebakta kangluki irang thokraba matungda maidagi karakpa revenue tangkai hanthakre haiba pau ga loinana Churachandpur Kangpokpi district ta mai kolaga sizinabagi chang wangkhalakle haiba pauna ahan headline tori Churachandpur da ITLF na kaukhiba matam kaktaba ban handokre haiba pau ga loinana Saimilun Gangte makhata na numit nipani riman lauthakre haiba pauna anisuba headline tori Pawasi Huyanlan Pau Ireibak Pongnafam Sanga Express Manipuri amasung English edition amadi People's Chronicle dasu ahamba lamaida headline tori MU dagi Assam Rifles lauthoktrabadi akanba khongang changsilagani haiba Manipur University Students Union musugi wafam sanlaibak ki anchor column da phongli Pongnafam da mahiroi ani gi hakchang imung manungda phangalu haiduna khutang chara henbi khongang changsinkhre haiba pauna ahanba headline tori Pawasi Sanga Express Manipuri amasung English edition Huyanlan Pau dasu ahanba lamaida headline togduna phongli Manipur gi nongjugi changchada nimputaruk hanthare haiba IMD gi report Pongnafam gi ahanba lamaida phongli Sanga Express Manipuri da sahi nauriba mahiroi ani hatkibaga mari lainana CBI na fakhiba mioi manga makhata na custody de remand tawkhre haiba pauna ahanba headline tori People's Non-Cooperation Movement gi khongjang changsin gadawri haiba pau amasu ahanba lamaida headline tori Pawasi ayamba pause singda maroi pawina phongba thengnari Huyanlan Pauda BJP dagi resign tongnarakpa leptri haiba pawgaloinana Lilong Municipal Council Imphal West ki councillor sing yauna thaupuba tare BJP dagi tokre haiba paw maroi paw oina phongli Anauba lalhaub semlaga sel khainaba honarambani haiba mioi changjarakre haiba paw amasu pawche si ahamba lamaida phongli Ireibakta mahiroi ani gi hakchang imung manungda sinau haiduna khuthang chara henba hokre haiba pawga loinana mahiroi hatbala chenaba sing ahakpa cherak piu haiduna khongjang changsingre haiba pawna ahanba headline tori Imphal Free Press da MU dagi Assam Rifles lautho haina mahiroi amadi oza singna khongjang changsin khabagi pawna ahanba headline tori Manipur Human Rights Commission na mahiroi singni mayokta ka henba thawong chathakibagi matang report pirakna bakhangan kre haiba pawna anisub headline tori Nagatabam from singda afaswa makhata na thambabu ansamna yaningda phongdoragli haiba paw Hills Hornbill Express da ahanba headline tawduna phongli Ganfu Mail da Manipur gi Nagatabam mafam singda afaswa makhata na thamjin babu UNC na yaningda phongdokre haiba pawna ahanba headline tawri None district ki Longmai da athuba matamda fire sub station ama hanglagani haina Hill Area Committee gi chairman Dinganglu na thajaba pikre haiba paw amasu ahanba lamai da phongli Tamenglong Times da ahanba district level inter-school sports literary and cultural meet lisingani kulumdoi Longmai common ground da haukre haiba pauna ahanba headline tawri Kiran Thagachari Premananda aroi badamar weo pau amhanna security force na Thawal jila dig nongmai ani pokai hena ba masak amamasung tube launcher ani fagat lei Imphal West Imphal East amasung Bishnupur jila singdanga se pung manga dagi nungthil pung manga phauba curfew komthok lei amasung Pradhan Mantri Narendra Modi na Telangana gi Nizamabad ta lupa koti lising nipan henbagi project sing sanga kre kharagina jatra hun kre pau loijari